Ngarang ta Rapid Action Force na micha miyamgi yum gari thugaiba amadi yum na chingba thugaibagi warawnari cheraksida ngarang numidang Heirangoithong da icham chamna gari amada lakchaba nupamcha ani tamthina ngada tougadaba mawongda phubagi video footage social media da viral oikhre thodok aduda hakthengna phubiraglaba angangsing aduna asigumba thawong asi amuk hana tawbiganu haiba wafam phongdorakli